ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯁꯤꯒꯤ ꯆꯥꯅꯕꯒꯤꯗꯒꯤ ꯁꯨꯝ ꯍꯟꯊꯅꯕꯒꯤ ꯏꯁꯨ ꯑꯃ ꯂꯥꯛꯄ ꯍꯧꯖꯤꯛꯅ ꯃꯈꯣꯏ ꯃꯥꯒꯤ ꯃꯥꯡ ꯇꯥꯛꯈꯤꯕꯁꯤꯒꯤ ꯀꯝꯄꯦꯟꯁꯦꯁꯟ ꯄꯤꯕꯗ ꯑꯃꯨꯛ ꯍꯟꯊꯕꯒꯤ ꯋꯥꯐꯝ ꯑꯃꯨꯛ ꯂꯥꯛꯇꯅ IDBꯁꯤꯡꯒꯤ ꯑꯃꯨꯛ ꯄ꯭ꯔꯣꯇꯦꯁ ꯏꯍꯧ ꯑꯃ ꯂꯥꯛꯄꯒꯤ ꯃꯑꯣꯡꯗ ꯂꯩꯔꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯂꯩꯉꯥꯛꯅ ꯌꯦꯡꯕ ꯃꯤꯠꯌꯦꯡꯁꯤ ꯀꯃꯥꯏꯅ ꯌꯦꯡꯕꯤꯌꯨ ꯑꯣꯖꯥ ꯑꯝꯇ ꯊꯝꯕꯤꯌꯨ ꯍꯧꯖꯤꯛ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯋꯥꯐꯝꯅꯤ ꯍꯧꯖꯤꯛ ꯊꯦꯡꯅꯔꯤꯕ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏꯅ 2023ꯒꯤ ꯃꯦ 3ꯗꯒꯤ ꯊꯣꯛꯂꯛꯈꯤꯕ ꯏꯔꯥꯡꯗꯨꯗꯒꯤ ꯀꯅꯥꯝꯇ ꯃꯔꯥꯜ ꯂꯩꯇꯕ ꯃꯤꯆꯝ ꯃꯌꯥꯝ ꯍꯥꯏꯇꯥꯔꯦ ꯃꯔꯥꯜ ꯁꯨꯡꯂꯩ ꯂꯩꯇꯕ ꯃꯤꯆꯝ ꯃꯌꯥꯝꯁꯤ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯁꯣꯏꯕꯗꯒꯤ ꯍꯥꯏꯇꯥꯔꯦ ꯒꯚꯔꯟꯃꯦꯟꯠ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯍꯟꯖꯟ ꯍꯟꯖꯟꯅ ꯍꯦꯛ ꯑꯗꯨꯝ ꯅꯩꯅꯗꯅ ꯂꯥꯛꯑꯕ ꯑꯗꯩ ꯏꯔꯥꯡꯒꯤ ꯊꯣꯛꯂꯛꯄꯗꯒꯤ ꯍꯥꯏꯅꯔꯕ ꯁ꯭ꯇꯦꯠ ꯍꯥꯏꯗꯅ ꯁ꯭ꯇꯦꯠ ꯑꯗꯤ ꯂꯩꯕꯥꯛ ꯍꯥꯏꯇꯥꯔꯦ ꯂꯩꯉꯥꯛ ꯑꯃ ꯂꯩꯔꯤꯕ ꯋꯦꯗꯔ ꯃꯗꯨ ꯄ꯭ꯔꯣꯚꯤꯟꯁꯤꯌꯦꯜ ꯑꯣꯏꯔꯤꯕ ꯁ꯭ꯇꯦꯠꯀꯤ ꯒꯚꯔꯟꯃꯦꯟꯠ ꯑꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠ ꯑꯣꯏꯕ ꯌꯥꯏ ꯁ꯭ꯇꯦꯠ ꯍꯥꯏꯗꯅ ꯂꯩꯕꯥꯛ ꯑꯃ ꯂꯩꯔꯤꯕꯗꯨꯒꯤ ꯂꯩꯕꯥꯛꯇꯨꯒꯤ ꯂꯩꯉꯥꯛ ꯑꯃ ꯂꯤꯡꯉꯤꯕꯁꯤ ꯑꯇꯩ ꯀꯔꯤꯃꯠꯇ ꯅꯠꯇꯦꯁꯦ ꯑꯩꯈꯣꯏ ꯍꯟꯖꯟ ꯍꯟꯖꯟ ꯍꯥꯏꯅꯔꯦ ꯃꯥꯒꯤ ꯄꯤꯄꯜꯁꯀꯤ ꯂꯥꯏꯐ ꯑꯦꯟ ꯄ꯭ꯔꯣꯄꯔꯇꯤ ꯃꯌꯥꯝꯁꯤ ꯉꯥꯛꯅꯅꯕꯒꯤꯗꯃꯛꯇ ꯂꯩꯔꯤꯅꯦꯕ ꯂꯩꯉꯥꯛ ꯑꯃ ꯂꯤꯡꯉꯤ ꯑꯗꯨꯅ ꯃꯤꯌꯥꯝꯅ ꯁꯦꯜ ꯑꯩꯈꯣꯏꯅ ꯇꯦꯛꯁ ꯄꯦꯌꯔꯁ ꯃꯅꯤ ꯃꯌꯥꯝ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯅ ꯄꯤꯔꯤꯕ ꯌꯥꯍꯧꯕꯗꯒꯤꯅ ꯑꯩꯈꯣꯏꯒꯤ ꯑꯃꯨꯛ ꯇꯨꯝꯕꯗꯒꯤ ꯃꯊꯪ ꯌꯥꯍꯧꯕ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯇꯨꯝꯕꯗ ꯆꯥꯕꯗ ꯊꯛꯄꯗ ꯁꯤꯖꯤꯟꯅꯔꯤꯕ ꯈꯨꯗꯤꯡꯃꯛꯀꯤ ꯇꯦꯛꯁ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯅ ꯌꯥꯍꯧꯕꯗꯒꯤ ꯁꯤ ꯈꯨꯗꯝ ꯏꯍꯥꯟ ꯍꯥꯟꯕꯗ ꯆꯤꯟ ꯁꯦꯡꯕꯗꯒꯤ ꯅꯠꯇ꯭ꯔꯒꯅ ꯌꯥꯍꯧꯕꯒ ꯍꯦꯛ ꯌꯥꯍꯧꯕꯗ ꯑꯩꯅ ꯏꯁꯤꯡ ꯈꯨꯌꯥ ꯑꯃ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯊꯛꯏꯕ ꯏꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯇꯦꯛꯁ ꯄꯤꯔꯤꯅꯤꯗꯅ ꯂꯩꯔꯤꯕ ꯊꯛꯏꯕ ꯏꯁꯤꯡ ꯃꯌꯥꯝꯁꯦ ꯈꯨꯗꯤꯡꯃꯛꯁꯤꯗꯒꯤ ꯂꯥꯛꯏꯕ ꯁꯦꯟꯐꯝꯗꯨꯅ ꯃꯤꯌꯥꯝꯗꯒꯤ ꯂꯥꯛꯏꯕ ꯀꯥꯔꯛꯏꯕ ꯁꯦꯟꯐꯝꯗꯨꯅ ꯂꯩꯉꯥꯛ ꯑꯃ ꯆꯂꯥꯏꯔꯤꯅꯦꯕ ꯃꯣꯏ ꯃꯄꯨ ꯅꯠꯇꯦꯕ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯗꯦ ꯑꯥꯔ ꯅꯣꯠ ꯗ ꯃꯥꯁꯇꯔꯁ ꯁꯤꯒꯤ ꯄꯣꯠꯁꯤꯅ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯋꯦꯜꯐꯤꯌꯔꯒꯤꯗꯃꯛꯇ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯑꯃꯗꯤ ꯂꯟ ꯊꯨꯝ ꯉꯥꯛꯅꯕꯒꯤꯗꯃꯛꯇ ꯂꯤꯡꯉꯤꯕ ꯂꯩꯉꯥꯛꯁꯤꯅ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯑꯃꯗꯤ ꯂꯟ ꯊꯨꯝꯁꯦ ꯉꯥꯛꯄ ꯉꯝꯗꯕꯗꯒꯤ ꯃꯇꯝ ꯆꯥꯅ ꯇꯧꯒꯗꯕ ꯃꯊꯧ ꯇꯧꯍꯧꯗꯕꯗꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯇꯧꯗꯕꯗꯒꯤ ꯃꯤꯌꯥꯝꯒꯤ ꯃꯔꯥꯜ ꯂꯩꯇꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯆꯨꯔꯥꯆꯥꯟꯄꯨꯔꯗꯒꯤ ꯍꯧꯗꯅ ꯇꯧꯔꯛꯑꯦ ꯑꯗꯒꯤ ꯅꯨꯃꯤꯠ ꯑꯃꯨꯛꯇꯗ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ coordinated ꯑꯣꯏꯕ ꯑꯦꯇꯦꯛ ꯑꯃꯗ ꯆꯠꯊꯔꯛꯇꯅ ꯅꯨꯃꯤꯠꯇꯨꯃꯗꯗ ꯏꯝꯐꯥꯜ ꯏꯁꯀ ꯇꯥꯏꯅꯔ ꯏꯝꯐꯥꯜ ꯏꯁꯀꯤ ꯀꯩꯅꯣꯁꯤꯡꯗ ꯄꯨꯈꯥꯎꯁꯤꯡꯗ ꯂꯩꯇꯥꯟꯄꯣꯛꯄꯤꯗ ꯗꯣꯂꯥꯏ ꯊꯥꯕꯤꯔꯣꯝꯗ ꯁꯣꯝꯗ ꯇꯧꯔꯤꯕ ꯑꯗꯒꯤ ꯅꯨꯃꯤꯠꯇꯨꯗ ꯈꯔ ꯊꯦꯡꯊꯔꯛꯄꯗ ꯃꯣꯔꯦꯗ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯗꯒꯤ ꯂꯥꯟꯖꯦꯟꯅꯔꯤꯕ ꯃꯌꯥꯝꯁꯤ ꯍꯤꯡꯅꯅꯕꯒꯤꯗꯃꯛꯇ ꯃꯁꯥ ꯃꯁꯥꯒꯤ ꯃꯔꯟ ꯃꯊꯨꯝ ꯄꯩꯉꯩ ꯂꯩꯔꯝꯕ ꯃꯌꯥꯝ ꯑꯃꯁꯨ ꯑꯗꯒꯤ ꯅꯣꯡꯃꯒꯤ ꯁꯨꯔꯒ ꯆꯥꯖꯕꯕꯨ ꯑꯣꯏꯔꯁꯨ ꯑꯃꯕꯨ ꯇꯧꯔꯁꯨ ꯍꯥꯏꯔꯤꯕꯁꯤꯡꯁꯤꯗ ꯂꯩꯔꯤꯕꯁꯤꯡꯁꯤꯗ ꯃꯥꯒꯤ ꯄꯨꯟꯁꯤꯔꯣꯜ ꯑꯃ ꯃꯥꯒꯤ ꯖꯦꯅꯦꯔꯦꯁꯟ ꯀꯌꯥ ꯃꯤꯔꯣꯜ ꯀꯌꯥꯗꯒꯤ ꯂꯩꯔꯛꯑꯕ ꯃꯥꯒꯤ ꯃꯈꯨꯟ ꯃꯥꯒꯤ ꯃꯔꯩꯀꯥꯏ ꯃꯥꯒꯤ ꯃꯌꯨꯝ ꯃꯌꯥꯝꯗꯨꯗꯒꯤ ꯊꯋꯥꯏ ꯍꯤꯡꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯠꯂꯤ ꯆꯥꯔꯤꯕ ꯃꯁꯥꯗ ꯊꯣꯡꯉꯤꯕ ꯐꯤꯗꯨꯒ ꯅꯠꯇꯅ ꯑꯇꯩ ꯀꯔꯤꯝꯇ ꯄꯥꯏꯗꯅ ꯂꯣꯏ ꯂꯥꯟꯖꯦꯟꯅꯔꯒ ꯂꯥꯛꯏꯕ ꯃꯤꯌꯥꯝꯗꯨꯒꯤ ꯀꯩꯅꯣ ꯄꯨꯟꯁꯤꯁꯤꯕꯨ ꯀꯔꯤꯃꯠꯇ ꯂꯩꯇꯕꯗꯧꯅ ꯈꯜꯂꯀꯥꯟꯗ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃ ꯇꯧꯔꯤꯕ ꯉꯁꯤ ꯐꯥꯎꯕꯗ ꯆꯞ ꯆꯥꯕ IDPꯁꯤꯡ ꯑꯁꯤꯒꯤ ꯃꯣꯏꯒꯤ ꯍꯤꯡꯅꯅꯕꯒꯤ ꯄꯤꯔꯤꯕ ꯆꯥꯛꯊꯨꯡ ꯉꯁꯥꯏꯒꯤ ꯁꯤ ꯐꯥꯎꯕꯗ ꯆꯥꯡ ꯅꯥꯏꯅ ꯄꯤꯗꯕꯒꯤ ꯋꯥꯐꯝ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦ ꯑꯗꯣ ꯃꯇꯝ ꯑꯃꯗ ꯅꯣꯡꯃꯒꯤ ꯂꯨꯄꯥ ꯃꯔꯐꯨ ꯄꯤꯔꯝꯕꯒꯤ ꯄꯣꯠ ꯀꯩꯅꯣ ꯇꯧꯈꯤꯗ꯭ꯔꯦ ꯅꯍꯥꯟꯋꯥꯏ ꯑꯗꯨꯒ ꯍꯟꯗꯛ ꯄꯨꯟꯅ ꯂꯨꯄꯥ 100 ꯁꯥꯏꯌꯦꯅ ꯍꯥꯏꯔꯦ 100 ꯁꯥꯕꯗꯒꯤ ꯂꯥꯁꯇ ꯃꯃꯩꯊꯪꯗ ꯂꯨꯄꯥ 34 ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯒꯤ ꯐꯤꯕꯝꯗ ꯂꯥꯛꯑꯀꯥꯟꯗ ꯃꯔꯐꯨ ꯍꯥꯏꯕꯁꯦ ꯗꯦꯜꯂꯤꯒꯤ ꯑꯇꯩ ꯅꯣꯡꯃꯗꯨꯒꯤ ꯁꯤꯖꯤꯟꯅꯅꯕ ꯄꯤꯕꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯁꯦ ꯍꯥꯟꯅꯗꯤ ꯏꯔꯥꯡꯁꯤ ꯀꯜꯂꯤꯉꯩ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯔꯦꯁꯟꯒꯤ ꯆꯦꯡ ꯆꯥꯛ ꯃꯌꯥꯝꯁꯤꯅ ꯒꯚꯔꯟꯃꯦꯟꯠꯅ ꯃꯥꯒꯤ ꯁꯄ꯭ꯂꯥꯏ ꯇꯧꯔꯝꯃꯀꯥꯟꯗ ꯑꯇꯩꯒꯤ ꯃꯆꯦꯠ ꯊꯨꯝꯆꯦꯠꯀꯤ ꯀꯔꯤꯒꯤ ꯃꯌꯥꯝꯒꯤ ꯗꯦꯜꯂꯤ ꯃꯦꯟꯇꯦꯅꯦꯟꯁꯀꯤ ꯂꯨꯄꯥ ꯃꯔꯐꯨ ꯄꯤꯔꯝꯕꯗꯨꯒꯤ ꯃꯊꯛꯇ 34 ꯈꯛ ꯄꯤꯔꯛꯑꯀꯥꯟꯁꯤꯗꯗꯤ ꯂꯨꯄा 4 ꯆꯦꯡ ꯋꯥꯜꯂꯒ ꯆꯥꯎ ꯍꯥꯏꯔꯤꯕ꯭ꯔꯥ ꯍꯧꯖꯤꯛꯇꯤ ꯆꯦꯡꯁꯨ ꯄꯤꯗ꯭ꯔꯕꯅꯤꯅ ꯍꯥꯏꯗꯅ ꯏꯝꯐꯥꯜ ꯏꯁꯀꯤ ꯁꯣꯝꯒꯤ ꯁꯒꯣꯜꯃꯥꯡ ꯄꯨꯈꯥꯎ ꯃꯌꯥꯝꯒꯤ IDPs ꯃꯌꯥꯝ ꯑꯃꯅ ꯄꯤꯔꯛꯏꯕ ꯁꯦꯟꯐꯝꯗꯣ ꯍꯟꯗꯣꯛꯈꯤꯕꯒꯤ ꯋꯥꯐꯝ ꯂꯩꯔꯦ ꯑꯗꯨꯒ ꯌꯨꯝ ꯑꯃ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯂꯣꯏ ꯈꯪꯉꯤꯗꯨꯅꯤ ꯆꯨꯔꯥꯆꯥꯟꯄꯨꯔꯗ ꯑꯆꯧ ꯕꯤꯖꯤꯅꯦꯁ ꯇꯧꯗꯅ ꯃꯔꯟ ꯃꯊꯨꯝ ꯖꯦꯅꯦꯔꯦꯁꯟ ꯃꯤꯔꯣꯜ ꯀꯌꯥꯗꯒꯤ ꯋꯥꯅ ꯍꯣꯠꯅꯗꯅ ꯂꯤꯡꯈꯠꯂꯝꯕ ꯁꯥꯔꯝꯕ ꯃꯌꯨꯝ ꯃꯀꯩ ꯂꯣꯏꯅꯃꯛ ꯊꯨꯒꯥꯏꯗꯅ ꯃꯥꯡꯗ ꯇꯥꯈ꯭ꯔꯀꯥꯟꯁꯤꯗ ꯑꯗꯒꯤ ꯌꯨम ꯑꯃ ꯍꯥꯏꯁꯤ ꯍꯦꯛꯇ ꯁꯥꯕ ꯌꯥꯕ ꯅꯠꯇꯦ ꯂꯨꯄꯥ ꯂꯥꯛꯀꯤ ꯑꯗꯨꯒ ꯂꯨꯄꯥ 3,00,000ꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯀꯔꯝꯕ ꯃꯈꯜꯒꯤ ꯌꯨꯝ ꯁꯥꯗꯣꯏꯅꯣ ꯂꯨꯄꯥ 3,00,000ꯅ ꯀꯔꯤꯒꯤꯅꯣ ꯁꯥꯗꯣꯏꯅꯣ ꯁꯦ ꯇꯣꯉꯥꯟꯕ PM ꯑꯗꯒꯤ मागे अर्बान हाउसिंग की करी की मैम ले अदो इंडिया की अतोप मफम सिंगदा नसागी कोई कंस्ट्रक्शन की मटेरियल सिंग करी सिंग याम नो होंग मफम सिंगदा करीदा लाख अहुम दुना मागी
का अमगी करीगी कानीगी केनो अमा इचम चंबा कोटेज गुंबा केनो अमा साबदी लोइनमक याम फजना कोनरम बयायबा मणिपुर दा लेरिबा जगी प्रोडक्ट कोगी कंस्ट्रक्शन की युम साननबद चंगिबा मचाक मयाम की ममन जगी फिवम जिगा तवकांदा ग्राउंड रियलिटी दा लुपा लाख अहुम तौबदुदि करीमनबगी IDP जिंग से करीमनबगी मोंग तौरपा सिदा नसाई के IDP जिंग से साउबु सौमन रे हाइबगी पोतुनि फिवम दुनि आइना उजबदम उजुची तौरिसिदा एकता अदुगा लेरिबा IDPs मयाम जिसु हेक्ट यारानी मोइसे रिसीविंग एंड लेबा अकोई गवर्नमेंट ना तौरी मंगई मोइदी मयुम मकई लेत्रबनी मोइ लांजेनराबनी सिदैसिदा केनो तौ लेरबनी मोइ अदुना करी हाइतारे कोई गवर्नमेंट जिना तौरीबा मकई मोइ दुम याजरदबनी हाइबगी एटीट्यूड अमदा तौबदोना तौई मसी याम फत्ते अदुना ग्राउंड रियलिटी गा लेरिबा फिबम लेबा की फिबम अदुगा ओइरिबा पोट की ममन करी करी अदुगा लेरमीबा युम मी दुगी लेरमीबा लंथुम मांगी बसिंग दुगी सागदोइने ना साबतारगदी मी तरे लेबे इमुंग अमगी नत्रगा मी मंगा लेबे इमुंग अमगी युम ममल पला ओम कमाई सादोरिनो लेरमीबा अदुगा से मतै मनाव खक लेबा अदगी कैमतंग एनो तौद्रबा अहल ओइरबा अकोगी कैनोगुंबा अमगी चाहे चाहे मरफू मौत्रा सुरबा अमगी मोय अनि खतंग मतै मनावदंग लेबा अहन ओइरबा कैमत लाइफस्टाइल से केनो तौद्रबा लाइक लाइसु तंबगी नो लेत्रबा गादी पला अहुमना अकोगी तुमहम का अमगा चक्सन का अमका क यावर कांदा साबद मैनेजेबल ओइगद्रा इचम चमना अदु नतबदा हुजिकी ग्राउंड लेरिबा फिबम सिंसिगा लाख अहुमगी फिबम जिति याम छाथिना मसिदि करेम नबदौन तो वाफमनि मसि गवर्नमेंट ना तौदबा फै अदुगा वाखन खनबा फै अदुगा तसेंना करी दौबगी हुजि फावबदा तिगी IDP सिंग असिगी मयुम मकई साबगी करीगी मागी मफम अदुगा कैदौबगी दमक्ता मसिगी चंगदबा मागी मरै काय मयुम केनोसिंग द हुसन्नबा होंजन कोइगी होनद्रिबनो अदुगा चप चाबो गवर्नमेंट की ओइबा फिरेब अमा हुजि फावबदा लेतबदौन तौरिसे मसि मियाम की पुनसिबु IDP सिंगी पुनसिबु कैसु लेतदा मियोइबा अमदा येंगदबा येंगदा येंगदबगी मदुगी मसक अदु उथोरकपनि हाइदरा ये अदुमाइन थमजगे जे